𝐀𝐍𝐀𝐋 Chief Minister sina wasak lawkibadagi numit mangani sujalla aba phawpasida aikogi anoba minister sing wasak lawba ngamdaba minister gi waro hapa ngamdabagi fibam ama leisidana pulap oina ozagi oiba comment se kari thambini oza ahan mutada notice ndo yengbiri ba manipur ja kudun kai kunno busari rena ngasigi hosu biri ba chen wasak lawba ngam tajita kai kunno ba madi hosta kai kunno busari ngasi paper ayamba ikoi yam nuai tab thogdo mayam yaure dagi den nuai pa od mayam yaure dagi den ning makai mayam yauri thong thong ko adu ahan ba biri ba wangsi ikoi thalon esidagi karak pa haitare ko koi balte ko bunjangon balte honorable MLC koi ngarang shor khon ban wayak tabadagi ko shor ban wayak tabadagi chuchampur gi hospital da laying ambadagi shor ban wayak tabadagi mazi Delhi haidare ko Delhi da laying purna bagi da ngarang si ambulance ko ambulance da puraga airport ki flight amu Delhi chaki hoi aduda yam nungai ba mana kai no hairaga di chanta jida kogi sida koto phone tamda kogi MLA ani manasu hari ba kogi thalon esegi MLA biriba kogi balte si honorable balte si koi man u bagi hetare ko lakmina bagi langhang da u bagi paw tam yauri then airport yaure airport kan da kogi hajin na khalla honorable chief minister tamo kem chan na ngasagi yam phajaba dum kai hetare ko kogi opidana opidana mabu yam thuna pharak na bagi ko yam thuna pharak lak na bagi which bibi dana then mahanas the quarter phone isi aina na hak halak pa ngai ki gani yana quarter phone bi bai tare ko yam mushi bori ni adu bu sai area ste koina yam kumna yeng bi yari si adum almost tampak tadi adum piece oile have se ko adum habi yare ko habi yare have si that means kan hata gadi piece oile si makhan ani lai ko aikoi gi na mi mangba aikoi gi na mi siba aikoi gi na mi manga phangidaba sina aikoi sai thengni ko aduga asugumba kuki narco terrorist sing drug mafia sing hogiba lanji gi oiba ngasagi chang ba yade ha khoi chat pa yade ga na mon haibi budo mon blame to budo haisna pc mogi di piece oire mogi piece oire badi moina sumda lakbadi lambi free movement oire natra then moina chang muthon chang ba yare say for example lenga amasom dai da ko lm khauti hoy ada sanati hoy laktana governor airport lakna na flight lakna na governor unaba chang ba khotpa am sakhini ko adugi mamang da airport any officials dagi civilian mayama khogi adi chang ba yade na hairiba dugumba kuki lamen tu hen bajing na hairiba kuki gi dugum mogi civilian jinga dare ko adum dagi mogi broker bashar sing dagi mogi any kind of official sing airport da masing thingam da chatle habi pawam adum lady balenga ki leaders na the people report metung ina ko adum khang he dare ko ekon harum nate adum mayam officially airport to pang sagi mogi business mayam visitor mayam khogi mogi lai mioi mayam chat pa khot pa halak pa chat khiba adugi oba transit to pora madi ko adum moina adum thami ko hoi aduga aikoi gi leiriba community haitare ko manipur imaleba manipur sida leijeriba maitei community singa si ba free movement handri ko den aikoi gi leiriba local leaders am the MLA am the mo sangba abgi ya ba sikbo pidri ko pidri haise aikoi gi MLA sina chaning dabagi na tragana thoina sang dabagi ra madi oram bi ai ko aduga den chang thajibal changri na photo tabu se thengkhang nai na airport ta aikoi gi washing thingam da magi visitors ma ama chato kasing to bai han gra matung yara matung da then MLA ni malakre hasina mu kedawre aikoi gi thalon esigi MLA biri ba sagi balte ko sa sornu mo hormonu akta bade chujampur da chujampur sa lekan laying ambadagi hausi Delhi ki damak Imphal airport ana laganda adu khoi gi loke khoi gi MLA ani hetare ko khoi gi respective member ani na oktana pura akanda airport pura akanda airport gi amuk kedawre Imphal pahan gi bi wari ngasi ne ure natra hoi adaji inong nong na khalaba khoi chief minister tamo khem chan na sagi balte da which spire ko na ba pharga hanbirau halau aina na ha khalakpa ngai khigani ga hi am phajabo heini ko yam nuksi bori ne duna siwogi state aikoi gi MLA sing na aikoi gi MLA habadi aikoi gi sai aikoi gi mogi amagi habnate manipur gi MLA me am sing marukta sagi moina sagi particular community amagi MLA ama moina sangba yade na thingi MLA sing jina dinga si kai dawre mogi MLA sing do lakpa matam da welcome tawre mogi praja sing lakpa matam da welcome tawre mogi praja sukin to matam da khoi praja sing na ngasi adugumba yamna khoi crime thokpa ya bar ta nuar da hoi watam ngasi ngam udre ko sina me laram khudam ni ko den amana khoi gi di kai dawre
changba yadri natra ekoi community changba yadri sai area sima koi pung yam nuksiba area amani tajida ko aduna koi na hajining isi piece sima khana ni thona lei ko piece sima khana ni thona lei tapak tana piece lei re chingi area dana piece lei tri sima de koi ma habi natra chidi ma habi aduna manipur si koi apun magin whole manipur si yeng kan di manipur si piece lei habi ya giro natra hadi particular area khana di piece lei re manipur tampak ta haidra su particular area khada di piece le ko particular area khada di changma ko pa ya handawi mami ta basni maram kan ko piece le tri ko lobu yari natra aduna ji ekoi karahani adum adi charang na ban tra nungai da ban dong po mai thok sim de dum khara nei ha basum thamjage then adugi makha samdar ko da ko haji ning si kai gum khadi conspiracy ko kai gum khadi ko da chingna ba praja chingna ba khadi dum leiri ko hai badi jai ahum mapung phaga doroba adugumba ko narco terrorism drug mafia singi lanchi ekoi emakoi mamang do haja ki budone ko laiba center gi lusing basingna tawge na khami ko taw ya pone basi tajida ko maji lotion gi solution ngami ko lotion gi solution ngami then sangdan ngami ha ko tan haina lakbodo asi de adugi mayek larab khudam je asi lotion gi khami ko to lotion ngami center lusing basingna atra lotion ngam mabri na asi ta phadana irang macha kha thu ising sidi tangai phadana sidi part of ko sai ka haini koi angang ningai kan mana namo hawo saring bagi ningai tawai halak pada mama pa hawo namo pijra kan po to sagi magi saring ibna mok to hek phangi ha dana su manuk ti dana ko saujin ga sai patient ga angang duna zai namok to pai asa po to pai ra ba buda magi apa po to padan phanga ba buda saujin ga ai masu pai ra lebedo sai kai haini het no thura di na tagna het harau thura di ngasagi magi sauri me amdo ngasagi toxin na bani ga ha gi be khala kan da ngasagi ka ma chuk pai ra ga tang lebi mami do adu type ne hoji lebi film je ko adu na hoji lebi film ji da ekoi torome ko koina sai area ko ni yeng ba ji shu gi lebi ba ko ki narco terrorist gi lebi ba moi ko ki gi lebi ba shu kangu sing na lo role ji kai no ha ba ji mo ko sai area ji da question mark torom to nei na se ba ko lebi shu si irang Haji leiriba mogi se mogi apam bara tra mogi aningba apam khara phangra matungda mogi sud le kangbu jingja tangai phadana ngara nan chu jabo moi ban taw matamda ban daw kangbu do laga jipsi de laga moi jipsi ma pot ahum laga phudara me ga dum pautari dina pramani ko adu di sai area si da sud le kangbu jing sanai bro role ji karino mogi padam ji karino ha ba sai area jam distinct oi film la e ko maram di moi ji kanagumba tawbangamba kanagumba kharaga kanagumba tawbangamba mi kharaga manana kanda karigum khara tawre sanare habasumadi mogi actual masagi tongan madugumba sagi wakhalona ma ko chapchawa mokhi pandama ma sini habaduma gi potol leramdre kanagum kharagi maktanga sagi moina tawningba sorry moina tawningba hainingba pot ama khak phangnaba gi damakta moise karigum ma game ma tawre habaduma di mek lar khudam di khale bako ara hisi kashwani leite isen tajida don haju kun haga to isi lai ba no lenga am lakre ko no lenga hai pati new ni election tor kan no new fresh ba dum ba government am na til lai si ko ko gi har lai jeram ba dum ba magi bjp manungi ruling party manungi magi government du ni ko matam khara mo chahi manga gi ti ne ro manung ji da chahi ahum gi meya ko chahi ahum khara ahum hentak chaw ahum gi meya si ato ba han former chief minister tamo bilena pubira me ato remaining ne bhori ba chahi anim ki meya si gi manung da sai kar hani koi khari chai khari heta thai tare ko sing manung sida mu ekoi marakta hanagi former cm do thadokra matungda ano cm mam khapsun bai bachidi just only thing leader change so bogi wa khatani ano bolenga amagi wana te sidi ko mogi continuing process ni kai di ano bolenga aina chahi manga gi tenure lo matungda ino no new fresh election tor matungda ngai lak pa election lak pa kon do government do aduna khoi ano bolenga aina khoi count to bu ye adu marak sidi da sagi leader yanakta badagi na tarna kayum khara ki controversy khara dagi na tarna leadership bai duna just only thing continuing process tu manung da leader ma chile habi ki shukai de ko adu anu bolenga am habi di habi a giro ko haidi adu mogi bjp manungi lei ba moi masen gi ba leader ma sinja bagi wani ko leader ma sinja bagi wani adu chahi manga gi tenure du di moi hojik luga do matam khada ngai ba di dan leader ma chilaga thak to hona bagi wani ko adu si anu bolenga nate haji yeng ba tare let's see adu de ngai hangbi question ni manung du da ngai that Ford that was lor mudung male ko gano handa lo mlega gano senda ki lenga ama sai tare ko handa ki lenga ama si ko gi that Ford da kan trom dong mali tabu haji that 5 that ngasin that na yok sing tra another 4-5 days ok sing re sujele haji bauta ko council minister mo gi han khan gi ba mo was lo gi ba minister moi manga ko deputy cm ani yauna
deputy CM ani yauna dagi tagai phadana khoi honorable CM lere deputy CM ani maga honorable CM maga then amana atoba remaining ko khoi minister ani maga dra amaga ko deputy CM ani mane CM mane ahum adagi minister home minister ga mari another minister amaga manga ko moi manga gi oiba cabinet decision famdana ko tana hajik moi hore ko hajik sima kata remaining lemhoriba taret ko minister try hile to bosida minister try le alhori dra masi kana da hakko dage kana hapoi dage haba sima tang da khoi sai dum sai so dum achauba dum ohang ma dum oiri natra haju si tangai fadana min mangani sungi be manung si babuda khoi council minister to expand to ngamdri adu paper da court to bosum khoni exam matam da khoi sum khoi sum exam sanai da khoi sum khanjam matam da su kana kai ke oi yari ge gai sum nei na matam da sai gi mogi hanagi nuaina da bang sagi mogi hanagi nusina da ban mogi hanagi tangai phadana leina ki ba create amadi miyam da ugi sinduna hanagi former CM si gi yana da ba haitare ko from former CM si yana ba mi sing si amuk sigi manu yari ba hanagi top leader oi ba hanagi minister oi ba kamu sing minister halakadra